ngasi Mei tang taret ingsok lising ani kun gomdoi yaifurba nongmaijing numit asida Shanghai Express ta phongni ba maru eba pausing pathok tuna ta hanjari all political party gi mifam pangthok khre victim sing exchange sobina bugidamakta mahiroi taruk ta taksin khre NEET UC exam yaithok khre Pukhaw dolai thabi laitan pokpida nongmai kapna khre Kihalambadagi mapalamgi Dr. Singh mayumda hallage haire Dr. Zenimas Sultanpurda security force na nongmai kapada mari sire mahausagi fibamda hanjalaknaba kokomina taksinkhre ing tapthana lainaba governor na appeal tawrakli irang khara handarakpa fibam lakpa ure mahausagi punsida hanjalaknaba thabak tawri sambit patra praja ngaknaba aikhoigi guard sing sijinabiyu Joy Kisan nongmai kapagi thodokta hockey sanaroi ama laikhidre Article 355 chana hanba laite Kuldip Singha NOC na angamba mateng pangani mga suba air gi kemta leiriba more gi khunja sing lokthok piu sana thakna ba polam singi mateng pangkhre more da lenga ki mityeng hakna thambiu luchingba singi mipam pangtokre pau sandokna pizari political party gi mifam pangthokre Manipur da hausik jati kangluk ani gi marak ungkhatna baga loinana oirakli batangdu leitadaba irang asi laksinaba gi matangda ngasi Manipur gi Chief Minister N Biren na share loduna all political party gi mifam pangthokre ngasi nungthil pung ani dagi hauraga nungthil pung mari makhai taba phawba CM secretary ta leiba conference hall da pangthokhiba mifam aduda hausik oiribe set asigi phibam kupna khana baga loinana matau karamna hana gumna tangdu leitaba amasung peace purakadage haibagi matangda kupna khanabaga loinana haujik Manipur gi sing amasung tamgi mafam kayada changjafam lauduna leiriba singbu tekda kaidana masa masa gi mayum natraga hena safagada mafamda yahon khinabagi warep laukhre hairi Chief Minister share lauduna pangthokhiba ngasigi all political party gi mifam aduda BJP Manipur Pradesh ki president A Sarda Devi Indian National Congress ki oina Congress Legislature Party ki leader O Ibobi Deputy CLP leader K Ranjit MPCC ki president K Meghachandra MLA TH Lokeshwar CPI ki Luchingba L Sadun Kumar CPIM ki secretary Khetri Mayum Santa JDU ki vice president O Nabakeshwar RSP Manipur State Secretary Manoranjan Forward Bloc Manipur State ki secretary Janeswar Shiv Sena Manipur State ki President M. Tombi, Aam Aadmi Party ki Vishwanath, Naga People's Front ki President Oiriba, Water Resource ki Minister Awangbo Niumai amasung Veterinary amasung Transport ki Minister Kasim Basum, BSP ki President Kapita Devi, Manipuri People's Party MNDF amasung AVSKB ki Makokthong Basingna saruk yakhi mifam aduda state asida mahausagi oiba punsida amuk hanjalaknaba assembly constituency punnamak MLA na chairman oiba peace committee amamam semba haina suyanaki hairiba committee aduna grassroots level dagi hauraga peace hanjananaba hotnaba haina yanaki committee asina haujik thokliba violence amasung conflict asigi horokpam thidoktuna sandi puraknaba punna hotnabaga loinana jati kangluk khudimakki marakta amaga mateng pangnaba hotnaminaba haina warep lauki ngasigi all political party gi mifam adugi matangda Manipur gi Chief Minister N Biren hai ngasigi mifam aduna haujik oirakliba Manipur gi phibam asi kupna khanabaga loinana matau karamna irang asibu laksin gadage haibagi matangda construct amadi productive oiba wafam kaya kupna khanaki tongan political party gi mihut singna lakpiduna state asida peace amasung harmony puraknabagi tongan wafam kaya thamnabagi thambirambagi damakta thagatli haiki Manipur state government na state asida leiriba jati kangluk khudimak stakeholders singa punna chatminaduna haujik thengnariba irang asigi tung koiba solution ama puraknabagi wafam kaya ngasigi all political party gi mifam aduda khanaki state asida leiriba praja punamak yaifanaba hotnabaga loinana santi amasung tangdu leitaba puraknaba hotnaminaba haina mifam aduna yanaki hairi ngasigi mifam aduda khanaki bu wafam sing paladuna
Congress Legislator Party gi CLP gi leader o Ibobina hai ngasigi mifam aduna hauzik Manipur da oirakliba tangdu leita daba asi athuba matamda solution puraktuna tangdu leita ba mahausagi oiba phibamda purakadage haibagi matangda kupna khanaki hauzik leiriba mai asi hana muthanabu honaba haina yanaki ahanbagi oina lanjen aduna tongan ba mafamda changjafam lauduna leiriba singbu tekta kaidana mayumda natraga hena safagadaba mafamda puthoroknabagi matangda khanaki mahausagi fibamda halaknaba tungda thokiba bhab tana hudaba sing ningthina khanaduna waroisin puraknaba hotnabagi wafam mifam aduda khanari hairi all political party gi mifam yauruba wahangi paukum piraduna magna hai Manipur da laiminariba aikoi punamak Manipuri ngaktani karigumba aikoi masal gi marakta misunderstanding amadagi soinakiba amasung lanakiba punamak table da phaminaduna wari sanaraga waroisin ama puraknaba hotnaba mathau tai wari sanadragadi solution leigani haiba thajade state asida security gi awatpa leiragasu center dagi thadarakliba Rapid Action Force sing asibu gari na singba pibiraga yamna thuna mafam amasung matam chana ningthina deploy tawraga makha tana pamdaba thodok thohandanaba leingakna hotnaba chumgani haina wafam asi all political party gi mifam aduda Congress party gi maikaidagi suggestion taram ki haina su ibowina phongdoki victim sing exchange sawbinaba Mahiroi taruk na taksinkhre Imphal amadi singi mafam singda hangliba relief camp singna leiriba hauzik ungkhatnariba tongan ba community amadi victim sing population sing exchange saubinaba desam KSA MSF crimes amadi suk yauna state asigi mahiroi lup tarukna ngasi state government amadi mari leinaba authority sing da taksinkhre ngasi namidang wangkhaida leiba suki office sa pangthokpa paumigi mifam amada mahairoi lup taruk asigi mahut silladuna desam gi president laisang them lamyan ba maiteina hai hauzik oireba irang asiga mari leinana state government amadi mari leinaba authority singna chathariba evacuation gi process asi yamna neutral oiba maong amada chathabagi tangai fadaba lei maduna taduna Imphal da hangriba relief camp amadi Imphal gi atop mafamda panduna leiriba atopa community amadi miyoi singna evacuate tawba ngamdrabadi masina ungkhatnariba community singi marakta khoiram khoisaunaba thoraktuna hena sathiba phibam ama oirakpa yai haiki maram asina Imphal gi relief camp singda leiriba community singa Susanpur amasung Morena singba kukina namna taba mafam singda panduna leiriba community population singa onthoknaba haibasida khwaidagi afaba thodang oigani khalli community gi victim card paiduna sanaba miyoi sing khaktada government na menungsi thambiganu hauzik oiriba irang asida nakal animaki population sing loinamak awawa taribani haiki lamyan bana makhatana nakal animaki population victim sing neutral oina treat tawbinaba taksinduna makoibu evacuate tawba matamda security gi sapsaba saksin thorang government amadi mari leinabana taksinki neutral oiba evacuation thorang asida tamgi mahiroi lup tarukna pangba yaba mateng pangjage masigi matangda chingi mahiroi lup kharnasu understanding puraknaba khanaba haure haina mahakna phongdoki kihalambadagi mapalamgi Dr. Singh mayumda hallage haire Dr. Zenimas haukiba namit kharni gi mamangdagi Manipurda hauzik thokliba irang asigi manungda Porompat leiba state asigi khwaidagi sauraba lengaki hospital ama oiriba Jawaharlal Nehru of Medical Sciences Zenemsky Hospital da leiriba mapalamdagi laklaga PG SR Junior Resident amasung intern tawriba Dr. Singkada sakangdaba singna mi siba yaba khulai pairaga kauthoklaga identity card na chingba yengbaga loinana kihanbana chingba thawong kya sathabadagi mapalamdagi lakliba Dr. Singh asi makhoi gi maramdamda seta hanjarage haina aiba serol pislakne haina Zenemsky Director Professor Laisram Debena phongdorakni ngasi Zenemsky Medical Superintendent Office kada pangthokhiba Paumi Singa unaba aduda Zenemsky Director Professor Dr. Laisram Debena hai
Hauzik Manipurda haukiba numit khararigi mamangda jati kangluk anigi marakta ikhang khanghodana oirakliba yamna tangdu leitadaba fibam ama lakliba asina maram oiduna Zenemski thabak thoramda sauraba seitheng kaya ama pirakli maram sadana numidangda Zenemski hostelda sakhangdaba singna khutta mi sibiyaba khusu khulai pairaga changlaklaga Dr. Singh asigi roomda thong thinduna Dr. Singhgi identity card puthora u haina card yengduna kihanbana chingbagi haung kya satharakpa asi laibak thibani haukiba me mari ki numidang wairam Zenemski Hospital da laiba Dr. Singhgi manakta sakangdaba singna laklaga Dr. Singhda wahang payang identity card puthora u haina kihanbagi thaong chathare haina habigi pau phongbadagi kudakta Zenemski Medical Superintendent yauna punna sanglaga yenglubada sakangdaba mi siba yaba khulai paiba kaya hostel aduda leiramki kari maram gidamakta hostel aduda laklibano haina hanglubada miyoising aduna karigumba amagidamakta sek tawba lakpani haina sukhumlaki kanabu kari maram gidamakta sek tawba laklibano haina hangbadasu khumlakide sek adu Director Medical Superintendent amasung warden ge ayaba lawraga sek tawba sunattaba maongda maram sadana thong kaya sathaki Churchanpurda Security Force na nongmay kapada mi mari sire Churchanpurda ngarang numidang Security Force na nongmay kapada miyoy mari sire aduga atopa amana sokre hairi DC complex sa changjapam lawraga layba kanglop amagi miyoy sing Churchanpurgi wangbada puthoknaba Security Force na honarakpa hodok adu numidang pung 8 mangarom tabada ngasi DC complex wangbada thokibani haina paugi likhun na fongdorakli Security Force na laukalak pathaudang adu mafam dugi miyamna thingnabu honaki amasung nupising human chen semki athingba adu thugainaba forcing na honabaga loinana nongmay kapki aduga maduda nupi ani amasung nupa ani sikhibaga loinana adoba miyoy amana sokpadagi hospitalized tawki laikidaba miyoy mari adugi manungda amadi chahi kuntrago humdoi surabi Nyahang hoising kaubi nupi amani haiba khangba ngamkhre haina paugi lekhul amana fongdorakli mahausagi fibamda hanjilaknaba kokomina taksinkhre hauzik oirakliba kogi amasung maitegi irang asida khulai paiba lalholuk yausanbagi wafam lakpasi khwaidagi laibak thiba amadi khodong thiningai ni haina Coordinating Committee on Manipur Integrity Kokomina fongdokibaga loinana State Government amasung mari lainaba state asigi sing amadi tamgi sensitive oiba wafam khodimakta security personnel marang kaina thamduna miyamda security fahonnaba amadi mahusagi fibamda hanjilaknaba taksinkhre Imphal East ki wangkhaida ngasi nungthil pangthokpa paugi mifam amada wa ngangladuna Kokomigi Media Coordinator Samarendra Thoksomna hai hauzik state asigi masak naiba furup anigi marakta hatnaba sunaba yauna tamthiba moongi hingsa thorakliba asi uruba taruba matamda Kokomina yamna nungaitaba amadi pendaba phawi oirakliba phibam asi laksinaba hotnabada state government amadi mari leinaba authority singna tangai fadaba thaurang kaya lokhatpa mathau tai haina mahakna makha taraduna masigi manungda athubada sing amasung tamgi sensitive oiba mafam kudimak matik chana Central Paramilitary Force amadi Security Force sing thamduna miyamda security fahonba amadi mahusagi ing chikpa fibam adu hanjilaknaba hotnaba haibasi khwaidagi maruoiba amani haiki mahakna hai irang amadi hingsagi thaudok wathoksing wakhaiba haibasi hingsagi pambaina yaba nate masidi umkhatnariba anigi marakta dialogue sathaduna loisingadabani amadi masi malemgi mipum khudimakna yanaraba tangai fadaba thoong amani haina fongdoki Pukhau Dolai Thavi Leitan Pokpida nongmai kapna khre haukiba me mangagi nungthildagi hauraga ngasi numidang wairam fauba Imphal East District ki Khundrakpam Kendra amasung Kangpokpi District ki Saikul Kendra anigi tainafamda laingak ka suspension of operation su sathariba kuki lalhoba loop kayagi apun batimga Manipuri Police Commando gi marakta akan mamoongda nongmai kapna duna khut thona khre marakta ngahak minute khara lepna lagasu ngasi numidang waram fauba nongmai kapna khiba aduda
kuki UGSꯤꯡꯒꯤ ꯃꯔꯛꯇ ꯑꯁꯣꯛ ꯑꯄꯟ ꯈꯔ ꯌꯥꯎꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯍꯧꯖꯤꯛ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯂꯤꯕ ꯎꯪꯈꯠꯅꯕꯒ ꯂꯣꯏꯅꯅ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯀꯦꯟꯗ꯭ꯔ ꯑꯃꯁꯨꯡ ꯁꯥꯏꯀꯨꯜ ꯀꯦꯟꯗ꯭ꯔ ꯑꯅꯤꯒꯤ ꯇꯥꯏꯅꯐꯝꯗ ꯂꯩꯕ ꯀꯨꯀꯤ ꯑꯃꯁꯨꯡ ꯃꯩꯇꯩ ꯖꯥꯇꯤ ꯀꯥꯡꯂꯨꯞ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯚꯤꯂꯦꯖ ꯀꯌꯥꯒꯤ ꯌꯨꯝ ꯀꯌꯥ ꯃꯩ ꯆꯥꯛꯇꯨꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯅꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯩꯇꯩꯁꯤꯡꯒꯤ ꯌꯨꯝꯁꯤꯡ ꯃꯩ ꯊꯥꯕ ꯑꯁꯤ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯄ, ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯕ, ꯂꯩꯉꯥꯛꯀꯤ ꯁꯁꯄꯦꯟꯁ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯨ ꯆꯤꯡꯅꯕꯁꯤꯡꯅ ꯆꯠꯊꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯀꯌꯥ ꯃꯩꯇꯩꯒꯤ ꯈꯨꯟꯖꯥ ꯀꯌꯥꯅ ꯄ꯭ꯔꯦꯁꯇ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯥꯡꯄꯣꯛꯄꯤ ꯑꯃꯁꯨꯡ ꯁꯥꯏꯀꯨꯜꯒꯤ ꯃꯥꯏꯀꯩꯗ ꯂꯩꯕ ꯂꯩꯉꯥꯛꯀ ꯆꯠꯊꯔꯤꯕ UG ꯒ꯭ꯔꯨꯞ ꯀꯌꯥꯅ AK ꯔꯥꯏꯐꯜꯁ ꯌꯥꯎꯅ ꯑꯐꯕ ꯃꯈꯜꯒꯤ ꯅꯣꯡꯃꯩ ꯀꯌꯥ ꯄꯥꯏꯗꯨꯅ ꯂꯥꯛꯂꯒ ꯃꯩꯇꯩꯒꯤ ꯏꯃꯨꯡꯁꯤꯡꯕꯨ ꯃꯩ ꯊꯥꯔꯝꯕꯅꯤ꯫ ꯃꯩꯇꯩꯁꯤꯡꯅ ꯃꯁꯥ ꯉꯥꯛꯊꯣꯛꯅꯕ ꯑꯃꯁꯨꯡ ꯌꯨꯝꯁꯤꯡꯕꯨ ꯀꯟꯅꯅꯕ ꯂꯥꯏꯁꯦꯟꯁ ꯀꯟ ꯄꯨꯊꯣꯛꯇꯨꯅ ꯀꯨꯀꯤ UGꯁꯤꯡ ꯑꯗꯨꯒ ꯊꯦꯡꯅꯅꯕ ꯍꯣꯠꯅꯕꯗ ꯃꯃꯥꯡꯗ ꯅꯣꯡꯃꯩ ꯀꯥꯞꯅꯈꯤ꯫ ꯇꯣꯛꯉꯥ ꯁꯟꯗꯣꯛꯄꯤꯒꯅꯨ꯫ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡ ꯑꯁꯤꯗ ꯎꯔꯤꯄꯣꯛ ꯕꯥꯆꯁꯄꯇꯤ ꯃꯅꯤꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯖꯦꯅꯤꯝꯁꯀꯤ ꯑꯦꯟꯗꯣꯀ꯭ꯔꯥꯏꯅꯣꯂꯣꯖꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯍꯦꯗ ꯄ꯭ꯔꯣꯐꯦꯁꯔ KSS ꯑꯆꯧꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯃꯗꯤ ꯃꯔꯤ ꯃꯇꯥꯁꯤꯡꯒꯤ ꯃꯤꯑꯣꯏꯅ ꯑꯋꯥꯕ ꯅꯪꯂꯦ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯐꯝ ꯇꯣꯛꯉꯥ ꯑꯃ ꯉꯁꯤ ꯉꯥꯡꯅꯔꯛꯂꯤꯕꯁꯤ ꯑꯔꯥꯟꯕꯅꯤ, ꯌꯨꯝꯐꯝ ꯌꯥꯎꯗꯕꯅꯤ ꯍꯥꯏꯅ ꯗꯥꯛꯇꯔ ꯃꯁꯥꯅ ꯄ꯭ꯔꯦꯁꯇ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯟꯅꯗꯒꯤ ꯅꯣꯔꯃꯦꯜ ꯂꯥꯏꯐꯇ ꯂꯩꯔꯤ, ꯀꯔꯤꯁꯨ ꯈꯨꯗꯣꯡꯊꯤꯕ ꯅꯪꯕ ꯂꯩꯇꯦ ꯍꯥꯏꯅ ꯁꯦꯡꯗꯣꯔꯛꯈꯤ꯫ ꯂꯩꯕꯥꯛꯀꯤ ꯂꯨꯔꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯇꯣꯛꯉꯥ ꯁꯟꯗꯣꯛꯄꯤꯒꯅꯨ ꯍꯥꯏꯅꯁꯨ ꯗꯥꯛꯇꯔꯅ ꯃꯈꯥ ꯇꯥꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯑꯥꯔꯇꯤꯀꯜ 355 ꯆꯠꯅꯍꯟꯕ ꯂꯩꯇꯦ꯫ ꯀꯨꯜꯗꯤꯞ ꯁꯤꯡꯍ꯫ ꯃꯅꯤꯄꯨꯔꯤ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯥꯔꯇꯤꯀꯜ 355 ꯆꯠꯅꯍꯟꯕ ꯂꯩꯇꯦ ꯍꯥꯏꯅ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯇ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯔꯤꯕ ꯀꯨꯜꯗꯤꯞ ꯁꯤꯡꯍꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯇꯪ ꯇꯥꯕ ꯍꯟꯖꯤꯟꯍꯟꯕ ꯒꯚꯔꯟꯃꯦꯟꯠꯅ ꯄꯥꯏꯈꯠꯂꯤꯕ ꯊꯧꯗꯥꯡꯁꯤꯡꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯃꯤꯁꯤꯡꯒ ꯎꯟꯅꯕꯗ ꯀꯨꯜꯗꯤꯞ ꯁꯤꯡꯍꯅ ꯃꯊꯛꯀꯤ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯨꯗ ꯌꯥꯎꯕ UG ꯒ꯭ꯔꯨꯞꯁꯤꯡꯅ ꯌꯥꯎꯕ ꯑꯥꯏꯟꯕꯨ ꯃꯈꯨꯠꯇ ꯄꯥꯏꯕꯁꯤꯡꯒꯤ ꯃꯊꯛꯇ ꯆꯞ ꯆꯥꯕ ꯊꯕꯛ ꯂꯧꯈꯠꯀꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯁꯥꯐꯅꯕ ꯁꯦꯟꯇ꯭ꯔꯦꯜ ꯑꯥꯔꯝ ꯄꯨꯂꯤꯁ ꯐꯣꯔꯁꯀꯤ ꯀꯝꯄꯅꯤ 53 ꯗꯤꯄ꯭ꯂꯣꯏ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯗ꯭ꯔꯣꯟꯁꯤꯡ ꯑꯃꯁꯨꯡ ꯍꯦꯂꯤꯀꯣꯞꯇꯔꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯆꯥꯡ ꯅꯥꯏꯅ ꯌꯦꯡꯁꯤꯟꯕꯒꯤ ꯃꯊꯛꯇ ꯆꯤꯡꯈꯣꯡ ꯑꯃꯁꯨꯡ ꯆꯤꯡꯒꯤ ꯂꯝꯕꯤꯁꯤꯡ ꯌꯥꯎꯅ ꯍꯥꯏꯗꯣꯛꯈꯤꯕꯗ ꯂꯩꯕ ꯃꯐꯝꯁꯤꯡꯗ ꯀꯝꯄꯅꯤ 15 ꯗꯤꯄ꯭ꯂꯣꯏ ꯇꯧꯈ꯭ꯔꯦ ꯍꯥꯏꯈꯤ꯫ ꯏꯪ ꯇꯞꯊꯅ ꯂꯩꯅꯕ ꯒꯚꯔꯅꯔꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯏꯪ ꯇꯞꯊꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯒꯚꯔꯅꯔ ꯑꯅꯨꯁ꯭ꯌꯥ ꯎꯏꯀꯦꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯑꯁꯤꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯃꯩ ꯊꯥꯕ ꯑꯃꯁꯨꯡ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛꯁꯤꯡꯅ ꯃꯆꯤꯜ ꯃꯅꯥꯎ ꯑꯣꯏꯕ ꯑꯃꯁꯨꯡ ꯁꯥꯟꯇꯤꯗ ꯑꯀꯥꯏꯕ ꯑꯣꯏꯔꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯃꯁꯨꯡ ꯏꯆꯜ ꯏꯆꯦ ꯈꯔꯁꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯁꯤꯒꯨꯝꯂꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯗ ꯃꯔꯝ ꯑꯣꯏꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗ ꯇꯪꯗꯨ ꯂꯩꯇꯥꯗꯕ, ꯊꯥꯖꯅꯗꯕ ꯑꯃꯁꯨꯡ ꯃꯤꯄꯥꯏꯕ ꯄꯣꯛꯄꯒꯤ ꯐꯤꯚꯝ ꯑꯃ ꯎꯔꯛꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯃꯉꯣꯟꯗ ꯐꯪꯈꯤ ꯍꯥꯏꯅ ꯒꯚꯔꯅꯔꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕ, ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯕ ꯑꯃꯁꯨꯡ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯃꯆꯤꯜ ꯃꯅꯥꯎ ꯑꯣꯏꯕ ꯍꯥꯏꯕꯗꯨ ꯉꯥꯛꯇꯨꯅ ꯊꯝꯅꯕ, ꯃꯤꯄꯥꯏꯕ ꯑꯃꯁꯨꯡ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯋꯥꯈꯜ ꯊꯥꯗꯣꯛꯅꯕ ꯑꯃꯁꯨꯡ ꯅꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒ ꯃꯇꯦꯡ ꯄꯤꯅꯅꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯒꯚꯔꯅꯔ ꯑꯣꯏꯅ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯇ ꯇꯧꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯊꯧꯗꯣꯛꯇ ꯍꯣꯀꯤ ꯁꯥꯟꯅꯔꯣꯏ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ꯫ ꯏꯝꯐꯥꯜ ꯏꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯏꯔꯦꯜꯕꯨꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯀꯣꯡꯕ ꯎꯆꯦꯀꯣꯟ ꯈꯨꯅꯧꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯊꯧꯗꯣꯛꯇ ꯍꯣꯀꯤ ꯁꯥꯟꯅꯔꯣꯏ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ꯫ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯃꯁꯛ ꯈꯪꯗꯕ ꯅꯣꯡꯃꯩ ꯄꯥꯏꯕ ꯃꯤꯑꯣꯏꯁꯤꯡꯅ ꯆꯪꯁꯤꯜꯂꯛꯈ꯭ꯔꯦ ꯅꯠꯇ꯭ꯔꯒ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯇꯣꯛꯉꯥ ꯀꯌꯥ ꯁꯟꯗꯣꯔꯛꯄꯗꯒꯤ ꯈꯨꯡꯒꯪ ꯑꯃꯗꯤ ꯂꯩꯀꯥꯏ ꯀꯌꯥꯗ ꯃꯤꯌꯥꯝ ꯀꯣꯏꯔꯥꯡ ꯂꯥꯡꯅꯔꯤꯉꯩ ꯆꯩꯔꯛ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10ꯗꯒꯤ 10:30 ꯇꯥꯕ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈꯤꯕꯅꯤ꯫ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯑꯗꯨ ꯀꯣꯡꯕ ꯎꯆꯦꯀꯣꯜ ꯈꯨꯅꯧꯗꯒꯤ ꯂꯥꯏꯁ꯭ꯔꯝ ꯔꯤꯕꯥꯜꯗꯣ ꯃꯁꯥꯒꯤ ꯆꯍꯤ 22 ꯑꯄꯣꯛꯄ ꯁꯅꯥꯌꯥꯏꯃꯅꯤ꯫ ꯃꯍꯥꯛ ꯍꯣꯀꯤꯒꯤ ꯅꯦꯁꯅꯦꯜ ꯄ꯭ꯂꯦꯌꯔꯅꯤ꯫ ꯁꯣꯁꯤꯌꯦꯜ ꯌꯨꯊ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕ ꯍꯥꯏꯅ ꯈꯪꯅꯕ ꯂꯩꯀꯥꯏꯒꯤ ꯌꯨꯊ ꯀ꯭ꯂꯕ ꯑꯁꯤꯗꯒꯤ ꯍꯧꯔꯛꯄꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ
Khelo India Tournament da saruk yananaba khalaklabani hairi. Pau asina makhatana hai Rivaldo bu nongmaina kaptuna hatliba laikai adumaktadagi Forest Guard oiba Namairakpam Anil Kumar Elias Naucha masagi sahi nefugni apokpa laikhitraba kanto double barrel shotgun ama pairaga nongthakta nongmai maru kaphoklaba matungda irang sagatpani mahak yu sungauki nongmai makol tabadagi laikai gi miyam Imphal Yaripuk lambi Kongbo Usegol Khunaugi Imoinu Kaithelda punki hainasu phongdokki ngasigi oinadi Shanghai Express na fongliba maruoiba pausing pathoktuna tahanjaba losinjare hayengi pau tabi nabugidamakta channel asibu like comment share amadi subscribe tawbiramu